Khurumjari Tom TV na akhanana puduna lakchari bukhudol on public demand mieng tabiri bising bohan mamang taram na okchari tungan ba guest sing akhoi na thoromusida puduna lakchakre ngasi gi sisu yamna thoidok hendok na special oiba guest makak puduna lakchari ngasi guest asi Iowa Miss India 2019 ge second runners up oikibi Jessica Laisram bohan mamang taram na okchari Tom TV busu kai kon no chai Jessica si hozik Iowa Miss India 2019 gi second runners up lorok pasida Tom TV gi mai kai de gi haraw phongdok chari aduga hairiba si lorok pasida mayam na Manipur mian hai tare Jessica si kana no hai bisudi loina khangnar bane dubo Jessica si kari lamdagi no aduga koi family da kana leibiri hai binu chingbasi mayam na hena khangna bagi damang tamati ang thabi aise wang khai to pom le kai de gi ne aduga mama ne inau pianga inau panga khoi mai leise aduga Jessica gi education sidi karamba school da karamba college sing da tambirak kai habi mutim da thambi ai class 10 phokna nompok mai kol le kai da aduga 11 12 na TG higher secondary school tamsare yam nungai sei aduga ngasai khoina mamang da su panjakhi ba Miss Iowa 2019 aduga hairiba sida second runners up tabada natana ikhoge best walk hairiba subtitles isu lobi reine hairiba sida akhogi masi bhawbugi york na bagi preparation se hek modeling horok padagina masi bhawlo na bagi preparation se kamai togi samlok pawari im talibi hamdadi as a fashion line de kya interest le jaram de ado school ki aduga college ki aduga mudadi dum yauzaba aduga yamna model ji oide ya de haba gi keno m di le jaram de ba ado ai chiche merina ga dadaw doi khuman abani na tawaraga Miss Pineapple Queen 2017 da adu yauna ba yahan bigi bane audagi tamna interest sam lere adu matung da aigi manabi Shaileja Moirang mayum aigi best friend ne mana tawaraga double moirang cha maga khangna hale adu double ki makhada ai modeling line je nongin models na institute ama khaklei sai auda tamjaraga mathang thok charaga hozik Miss Iowa India thok charapane hozik mamang no tak piri oja bullet ki makhada khoi training se tawbire na hozik nongin haiba institute se tawbire na ado hozik ti amok nongin gumba tongan ba agencies tongan ba institutes me am thorak padagidi khara budi nungai re ado Manipur da hozik grooming tawbagi class lo bagi aduga asigumba khoi gi professional oina model oina changhan gi haiba matam da grooming tawna ba aduga modeling gi line sida khoi gi professional oina takpi tambi na basi Manipur da khara khasik wat na dum leibani na masida khudong cha da mayam am su thengna biram gani kari khudong cha da basing di thengna bi Manipur society na ni ko mase institute che lai tabana te institute phana mama lai Manipur da adubu changjaninga ga chu akhoi re khudong cha da baje society na kai hai gini adugum bage wakhal jahan lakpa aduga institute me am hena atopa outside kum badaga di fashion industry gi town institute che loin mak ling khalaga le biwa atu Manipur gi damak ta di private oina loin lai anam institute chengje adu duna mayam na su akhoi bu hena support to biwa ma change adu matam du da akhoi phazana akhoi gi way je le kani khale yam nungai je aduga mamang da oja bullet ki makhara tawbire nan di tak pire adubo ngasi bawda changchalak pasida tongan ba top oja sing gi makhara su khoi gi atop class sing haibadi grooming khak tagi natabada atop walk ki oiro ama oiro tongan ba oja sing dagi khoi training se lobiram gani na khanje kana karam ba oja sing gi makhada di khoi work tawbire aise hoi ai oza nai na tamak padi double ne ko adu mamang da Chemerina mana horok pada mana hana ai groom to birame aduga contest yaur gadi groomer ama adum compulsory lai bani na adu gadi groomer di yam yame aduga tasengna na aibu phajana sembirak padi double marang cha mana ne yam ngai je aduga makha tawda lak chaning se khoi gi Manipur da di haijab tare ko khoi gi tongan ba makeup artist tongan ba costume designers fashion designers mayam ama lere tongan ba mayam siga mathang contest tholok pasida makeup artist bo oiro designer bo oiro work mayam ama tawmina rangani masi karam ba Manipur gi maming leiba khoi gi makeup artist aduga designer singa work tawmina aduga masi experience sing to kaching set obi hoi ahamba da bo ma ka hana work to ze ai ahamba thokpa horok pagi ze aduki matung ta bada dialect bong ma ga mu work to minare aduga hojikna chetangbi guru mayum anambana aina chatpa khopa hojikti chetangbi guru mayum na nga ka tawbi support chimangol lom dagi anambala aduga marakta Chendi Suresh
ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯕꯨ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯦꯂꯦꯁ ꯕꯨꯡ ꯄꯟꯕꯤꯔꯤꯕ ꯃꯃꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯤ ꯑꯗꯨꯒ ꯀꯣꯁꯇ꯭ꯌꯨꯝ ꯗꯤꯖꯥꯏꯅꯔꯗꯁꯨ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔꯁꯤꯡꯁꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯗꯤꯖꯥꯏꯅꯔꯗꯅ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯖꯣꯏ ꯃꯣꯏꯔꯥꯡꯃꯌꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯤ ꯑꯩꯈꯣꯏ ꯖꯣꯏꯁ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯔꯤꯕ ꯍꯣꯏ ꯑꯗꯨꯒ ꯗꯤꯀꯦꯗꯅ ꯀꯥꯟꯗ ꯊꯧꯅꯥꯎꯖꯝ ꯃꯕꯥꯅꯤꯅ ꯑꯅꯝꯕ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤ ꯑꯗꯣ ꯑꯗꯨꯝ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒ ꯂꯣꯏꯅꯔꯨꯕ ꯇꯤꯟꯅꯔꯨꯕꯁꯤꯡꯁꯦ ꯃꯤ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯃꯆꯟꯗ ꯃꯆꯟ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯣꯏꯅꯃꯛ ꯂꯣꯏꯅꯕꯤꯕꯅꯤꯅ ꯂꯣꯏꯅꯃꯛ ꯂꯣꯏꯅꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯥꯏꯋꯥ ꯃꯤꯁ ꯏꯟꯗꯤꯌꯥ 2019ꯁꯤꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯆꯤꯞꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯂꯒꯅꯤ ꯀꯔꯝꯕ ꯄꯟꯕ ꯌꯥꯕꯁꯤꯡꯗꯤ ꯂꯩꯈ꯭ꯔꯦ ꯑꯩꯅ 2017ꯒꯤ ꯃꯤꯁ ꯄꯥꯏꯅꯦꯄꯜ ꯀ꯭ꯋꯤꯟ ꯈꯧꯁꯥꯕꯨꯡꯗ ꯇꯧꯋꯦ ꯁꯤꯒꯤꯁꯤꯗ ꯁꯕꯇꯥꯏꯇꯜ ꯑꯃ ꯂꯧꯖꯔꯛꯑꯦ ꯃꯤꯁ ꯄꯔꯁꯅꯦꯂꯤꯇꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ 2019ꯗ ꯒꯨꯋꯥꯍꯥꯇꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯃꯤꯁ ꯃꯦꯖꯦꯁꯇꯤꯛ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯅ ꯑꯃ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯗ ꯋꯤꯅꯔꯁ ꯂꯧꯖꯔꯛꯑꯦ ꯑꯗꯨꯒ ꯁꯕꯇꯥꯏꯇꯜ ꯑꯅꯤ ꯑꯃꯒ ꯃꯤꯁ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯤꯌꯔꯒ ꯃꯤꯁ ꯄꯣꯄꯨꯂꯔ ꯐꯦꯁꯀ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯍꯧꯖꯤꯛ ꯃꯤꯁ ꯑꯥꯏꯋꯥ ꯏꯟꯗꯤꯌꯥꯗ ꯁꯦꯀꯦꯟ ꯔꯅꯔꯁ ꯑꯞꯀ ꯕꯦꯁ ꯋꯥꯛꯀ ꯂꯧꯖꯔꯛꯏꯁꯤꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ क्वेश्चन ꯑꯃ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯋꯥꯛ ꯂꯧꯔꯛꯏꯁꯦ ꯋꯥꯛꯁꯤ ꯋꯥꯛ ꯇꯧꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯔꯤ ꯊꯦꯡꯅꯕꯤꯒꯦ ꯑꯩ ꯆꯍꯤ ꯃꯦꯛꯁꯤꯃꯝ 3 ꯌꯥꯔꯁꯃꯨꯛꯇꯤ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯐꯣꯝ ꯌꯥꯝ ꯐꯖꯅ ꯆꯠꯄ ꯉꯝꯃꯛꯏꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯉꯝꯗ꯭ꯔꯤꯕ ꯐꯖꯅ ꯆꯠꯄ ꯑꯗꯣ ꯍꯣꯏ ꯕꯖꯥꯔꯗ ꯆꯠꯄꯒꯗꯤ ꯁ꯭ꯂꯥꯏꯠꯂꯤ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯃꯅ ꯕꯖꯥꯔꯗ ꯆꯠꯄꯅ ꯑꯦꯅꯤ ꯐꯣꯝꯗ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯋꯥꯛꯀꯤꯗꯃꯛꯇꯗꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯈꯔ ꯈꯦꯠꯅꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕ ꯑꯣꯖꯥ ꯕꯨꯂꯦꯠꯅ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯍꯣꯏ ꯗ ꯕꯨꯂꯦꯠꯅ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯥꯏꯋꯥ ꯃꯤꯁ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯥꯏꯋꯥ ꯃꯤꯁ ꯏꯟꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯁꯁꯤ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯄꯥꯡꯊꯣꯛꯏꯁꯦ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯝꯕ ꯕꯦꯁꯤꯁꯇꯅꯣ ꯃꯁꯤꯒꯤ ꯋꯤꯅꯔꯁꯤꯡꯁꯦ ꯈꯜꯂꯛꯏꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯒꯤ 23ꯗ ꯆꯠꯂꯦ ꯑꯗꯨꯒ 24ꯗ ꯆꯦꯛ ꯏꯟ ꯇꯧꯕꯅꯦ 24 to 28 ꯁꯤ ꯀꯩꯅꯣ ꯃꯇꯝꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯁ ꯃꯇꯝꯅꯦ ꯑꯗꯨꯒ 28ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦꯁꯤ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ 24ꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯒ ꯇꯨꯝ ꯍꯧꯒꯠꯂꯒ ꯔꯨꯝꯁꯤꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯗꯒꯤꯁꯨ ꯑꯗꯨꯝ ꯃꯥꯔꯀꯤꯡꯗꯤ ꯄꯨꯂꯞ ꯍꯧꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯃꯥꯏꯅ ꯆꯠꯂꯤ ꯀꯃꯥꯏꯅ ꯆꯥꯕ ꯀꯃꯥꯏꯅ ꯃꯤ ꯂꯣꯏꯅꯕ ꯑꯗꯨꯗꯒꯤ ꯃꯥꯔꯀꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯧꯔꯦꯕ ꯑꯗꯨ ꯌꯥꯝ ꯌꯥꯎꯋꯦ ꯄꯔꯁꯅꯦꯂꯤꯇꯤ ꯀ꯭ꯂꯥꯁ ꯃꯣꯇꯤꯚꯦꯁꯅꯦꯜ ꯀ꯭ꯂꯥꯁ ꯑꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯃꯤꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒ ꯋꯥꯛ ꯀꯃꯥꯏꯅ ꯆꯠꯄ ꯑꯗꯒꯤ ꯀꯃꯥꯏꯅ ꯑꯥꯏꯋꯥ ꯏꯟꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯥꯔꯀꯤꯡꯁꯦ ꯁꯤꯃꯗ ꯄꯤ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯩꯈꯣꯏ ꯑꯣꯚꯔꯑꯣꯜ ꯀꯣꯟꯇꯦꯁꯇꯦꯟ ꯑꯃꯒꯤ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗ ꯄꯨꯂꯞ ꯄꯤꯕꯅꯦꯅ ꯄꯟꯕꯤꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤꯀꯥꯁꯦ ꯏꯁꯩꯁꯨ ꯌꯥꯝ ꯍꯩꯅ ꯁꯛꯄꯤ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯁꯧꯕꯤꯕ ꯌꯥꯗꯦ ꯏꯁꯩꯁꯤꯃꯗꯤ ꯏꯁꯩ ꯁꯛꯄꯤꯔꯔꯣꯏꯅ ꯇꯥꯛꯄꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯇꯤ ꯀꯣꯟꯇꯦꯁꯠꯁꯤ ꯉꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕ ꯈꯛꯇꯪꯗ ꯆꯠꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯕ꯭ꯌꯨꯇꯤ ꯋꯤꯠ ꯕ꯭ꯔꯦꯟꯁ ꯍꯥꯏꯕ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯌꯥꯎꯗꯕ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯁꯛꯁꯨ ꯐꯖꯗꯕ ꯌꯥꯔꯛꯇꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯐꯖꯗꯕ ꯌꯥꯔꯛꯇꯕ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯌꯦꯡꯉꯦꯅ ꯍꯧꯖꯤꯛꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯕ꯭ꯌꯨꯇꯤ ꯋꯤꯠ ꯕ꯭ꯔꯦꯟꯁ ꯃꯁꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯁꯛ ꯐꯖꯕ ꯈꯛꯅ ꯇꯥꯏꯇꯜꯁꯦ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯃꯥꯒꯤ ꯑꯦꯇꯤꯆꯨꯠ ꯑꯗꯨꯗꯁꯨ ꯑꯅꯝꯕ ꯃꯥꯔꯀꯤꯡꯁꯦ ꯂꯩ ꯑꯗꯨꯅ ꯕ꯭ꯌꯨꯇꯤ ꯋꯤꯠ ꯕ꯭ꯔꯦꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏ ꯃꯣꯗꯦꯂꯤꯡꯒꯤ ꯇ꯭ꯔꯦꯟ ꯐꯦꯁꯟꯒꯤ ꯇ꯭ꯔꯦꯟꯁꯤꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯦꯁꯤꯀꯥꯅ ꯃꯨꯝꯕꯥꯏꯗ ꯆꯠꯄꯤꯔꯨꯔꯒ ꯑꯥꯏꯋꯥ ꯌꯥꯎꯕꯤꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯆꯠꯅꯍꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯍꯥꯞꯆꯤꯜꯂꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯅꯦꯅ ꯈꯟꯕꯤꯒꯦ
ꯈꯦꯠꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯕ ꯒ꯭ꯔꯨꯃꯤꯡꯅ ꯑꯩꯅ ꯍꯨꯜꯂꯒ ꯉꯥꯡꯕꯃꯛꯇꯤ ꯅꯠꯇꯦ ꯑꯅꯝꯕꯅ ꯋꯔꯛ ꯆꯠꯄꯁꯦ ꯁꯤꯗ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯂꯦꯟꯠꯀ ꯑꯅꯤꯁꯤꯗꯪꯗ ꯐꯣꯀꯁ ꯇꯧꯕ ꯑꯣꯏꯅ ꯎꯖꯩ ꯑꯗꯣ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ motivational class happae personality class happae makeup class happae model ama oiba matamda fashion line da changma matamda loimak darkar oiba pochai singda loinamak hapiba double manner gi class phawa hape khoina groom tawka matamse khoyada sida manipur da budi 24 hours de pulap groom tawbadi ngamoiba adubu yamdrabada 12 hours tingam gadra haina khale habdi khoina ada groom tawka da khoi 23 hours mukti groom tawriba tumbi timing je aduki matik phangakte 1 hour phangbada 30 minutes phangbada aduki matik haraoiba hadi ngaktang rest phangena aduna yamna competitive oye ada keno tawrakpana manipur di kitang keno kom thokpra na khale yam hai basi kom thoi basi kom thok tragadi manipur gi so hena aphaba oigadoine na takpi yam nungai je aduga tongan ba khoi beauty pageant sing je hojikti magi theme magi course amam gi makhada loina mak sanction nei ado khoi gi social course sing da hai tare khoi women empowerment si I wagi damak tadi yam important oiba topic ama oina dum mamangai degi so laktuna lai hajari bago ado women empowerment se isagi mota women empowerment se kari ni haina lobi aduga masigi damak ta kari tobam thoyena khandi women empowerment je hojikti nupa sing sina nupi sing je hanthana yengbi ba or nupi da hanthana yengba sigi poche yamna thado khan janinge habdi nupa na tawba ngamdaba kya ama nupi na tawrai ko aduga nupa na tawba ngamba kya ama se nupi na tawriba equality je documatic lera brana khalle aduna nupi je hanthana yengbidaba aduga nupi busu hanthana yengbidaba akhoina akhoyo khatragadi nupana sum hullaga laibido nupi akhoina ju hunjalaga di kanamta yokhatpa ngamoiba aduna first nupi sing dai na haijaning base nupi akhoina nupi akhoi yokhat chai janing adu yam ngai je yam phaja wakhalo na thambiri aduga hari basigi damakta kari toba yai na di khanbi aina haijaista adum yaur brand khale habdi nupi akhoina nupi akhoi yokhat chai se akhoina haibadi hoji nupi yokhat bai se tongan ba maram sing de yokhat pa yai hajari bako ado karam maram sing de yokhat pa ya ge haibasini every way de yokhala kanda ne apapa purakade yam fajawa answer ma bibi yam nungai se aduga makhata da lak chaning se hojik mamang da su panbi ki bada tongan ba contest sing yaubi khrena takpi ko ado yaugri ba contest sing asiga handak yaururi ba akhoi gi aiwa se masiga khena ba se kari ne khanbi mamang da yaur contest sing the only mafam da dum lotion bagi type tawe adubu aiwa gidi akhoi cancer hospital chale or admaina home gumba akhoi various activities me ama ta holleba akhoi tata memorial and cancer hospital amalai au da chalaga kam interact ta holle patient sing duga aduna akhoi extra experience me ama phangeba admaina extra activities khara hapajizu darkar oina khale habadi akhoina khangam daba mayam do adumaina happy rakanda lanama khangba ngamjayeba yam nungai je makhata bada lakchaning ese akhoi gi aiwa gi oina haijaba tare contest gi selection basis sidigi manung oina koi performance round amakak yaw oina khoina thengna je Jessica gi oina di performance round se karam performance sing pibiram aigi performance round je ai hanubi sai ba haiba khoigi kaino se koina uja hodraga su haiba se amuktang ga acting se tobira hanubi se sabiraga mayam se amtang entertain tobira di am noi jeni oniel na tronang ba mane bo haibiyo nang himai apok kapak phama dai ne apok su speak upagala amadi nangon to ok na buman kanita kana ne khoi di ngai pa mayam si ba apok kai su ka ji bu yam phajara ta lo loina mak yenga ka lai ri me apok ke khwang se na wana si to re ne horen di na su nu pa da malis to lu ta yara roi ne
Thank you. Yam nungaizai yam fazana Suddenly tawbanina yan tajadre saubibya de soi ki balan ki bayar so. Yam fazana hoziki akhoi lairiba situation sida haijaba tare yam fazana pangthokpire yam nungaizai aduga hozik aiwa si yaubirore aiwa yautrin hegi leiramiba Jessica siga aiwa yauraba matungda aiwa gi winner mo oiraba matungda oiriba Jessica siga ani si khenaba se kamaina thambi Ani si ki difference se I ngonda di difference laite na khanjai habadi miyoiba maga chapmanai ko I machu chapmanai ba ande skin color khena ba katane aduna hana leramba Jessica duga hozik leriba Jessica siga chapmanai myam khena na obigano ai junoi gumbane aduna akhoi masen chapmanana dum omina sai yam nungaizai makha tabada ina lakchani si fanglakli ba hozik aiwa gi oina fangliba title se masi kuthang da miyam gi damang ta kari kari yai phana ba miyam gi yai phana ba hijab tare tongan ba kari thabak thom sing di tawge na khanbi miyang gi damak ta tawge na khan ba thabak sing je ai gi wakhalon da khara di lai jare adubu thabak oina de pangthok jatri aduga mayam na su thabak oina pangthok tri ba poda makhak oigani haina khale atopa state ching da di khang de ko manipur gi oina di pangthok tri bra haina khale aduna aina tawge khali ba po che pangthok jatri bani na mayam da phongdok sabado kitang nungai jadre aduna phayeng pangthok kan da mayam punna makhang minars pangthok kada ba thawa asi akhoi miyam gi damak ta yai phana ba miyam gi yai phana ba damak ta pangthok kada ba thabak oibani na hai ba thawa sing sisu Jessica na pangthok ma tamna mai pa po oibi ha bisi thamjage makha ta da akhoi lakchani ngi si akhoi gi Manipur da gi tongan ba contestant sing mayam ama hoski aiwa gi contest da chatli aduga tongan ba subtitle mayam ama su lorga akhoi Manipur gi chatkhiba contestant ayamana mai pa ga lakpa si dam thengne masi Manipur da aiwa si yamna chana ba gira masi kari maram leibana no akhoi Manipur da gi winner si yamna thori si mase akhoi Manipur da gi chatle haina ekta mama mahar ga pu banate Manipur da audition tawine audition je mi adum lae adugi audition tawar ba matung da after shi pu ba yare ha ba do select tawar ga pu bi banina habidi akhoi Manipur da gi pu bi ba sar hoina su moina puthokadaba mini na chokadaba habidi mi mamang da puthokada lemoidaba mi di select tawdeba aduna simadi yarni khallaga pubi ba ngaktane moida confident amaga loina na pubi banina moigi mai su choptana ba khoina honawa ado anambana competitive yamna oy aduga Manipur dagi chatpa mi sing sisu loina magi talent che aduki matik lai ba ngakta su oy aduna ne hajaninge yam nungaizai aduga makha tarakpada akhoi winner am oiro matungda contest yaurba matungda haijab tare akhoi isada kari impact ti lai akhoi hen honaning ba or any change la pa karam change lai hoi winner or ba matung sidagi ahen ba pamba mi ngakta ni ko ai samaksu sidagi hen ba level da ngamna bo hona ga hawagi yam lai jai yam nungaizai aduga makha tabada akhoi lakchani si hojik leiriba lengak sida akhoi government sida tongan ba khoi sanaroi sing da piriba khudong chaba sing tongan ba mioi art form da su tongan ba art form sing da piriba khoi khudong chaba sing ase khoi gi fashion world sida di Manipur gi damakta aiwa gumba yam chawba platform ma dagi khoi Manipur gi mingchet por aga su khoi gi masida hek miyang chambi base khajitang wat padawna ujaba hai basida khoi gi lengak sida kari di habini fashion line si dadi government na adukimatic miyang sung chang dra haba yare habadi na atopa sports da boiro ama da boiro dance kimba traditional adugumba gi dadi adum government ki side ta gi media khar chang adu fashion gi line dadi media gi chung chang dre adu akhoina fashion gi line da chatlaga zu outside Manipur da chale je Manipur saktak pa chacha bane ba chap manai ba sportsman sing na Manipur saktak pa chat pagum na khoi so Manipur je saktak pa chacha bane aduna akhoi da summit yang chang hanjaning habadi akhoi na first outside Manipur chatring ai dagi hadi outside Manipur se chat ke haraga hayeng contest yaur ge haraga hoi yaw bu yagi badi ai du performance ti dokimati khanar kani ba aduna hek horak padagi groom torak pase dokimati khopesha dokimati change aduga mapalam da chalakpa or shi mathok na bhona bada dress ki adugi pesha se yam change ba aduna Manipur da pesha pai ba macha
ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯐꯦꯁꯟꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯀꯌꯥ ꯌꯥꯎꯗꯦ ꯑꯗꯨꯗꯨꯅ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯍꯟꯅꯤꯡꯉꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯗ ngasi Jessica foꯡꯗꯣꯛꯄꯤꯔꯤꯕ asi tabiraga ngasi lengaksinasu fashion industry sidasu achouba miyeng ama changpo oirasnu haibase khoi makaidagi thamjage makha tarpada lakchani ngasi Jessica na fangbiriba title asi yongnaba honabada honabirakhiba aduga hairiba title sigi phangpagi credit che kana kana da pibini title se phangakpada aina pichani credit se I wada chaminaraba khoigi team I wada lit tawduna pubiki ba team adagi aigi dress makeup adu ai butak pitap mira poda sing pumna makta pichani credit makha tarpada khoi lakchani ngasi khoigi Manipur sidi ngangbi na bawa te na khoi toina adum tajaba Maramadana, I Jessica na changchan biya puma tanda so criticize to biba mi myam ama soida magi thokpira amgani mana tau sai se modeling tawri nen to ise kaina haibirakpa adu ngasidi winner am oire mayam gi mangda khoi winner am oina lepa ngame criticize tawrkhiba sing adu da kamain handle to bigi adu ga khoi criticize tawrpa mi sing du kari haibini criticize tawriba mi sing do aina aingonda Panyamna holaga ngangaju aigi maramda fataba ngangbiraga ai thaoina tasallude habadi moina ngangningba ngangsano adumaino na laithwe aduga ngasi na title je phanga matungda mokhoida haijaning baje mokhoina ngangam dragadi ai hotna ningba dusu amu hena problem da bai aduda moida ya thaga chaninge aipu holaga ngangbiram bagi ko habadi moina aigi damakta back bite toram dragadi moina back bite tawe habagi hotna ningba je amu hena pokla ineba aduna ai moida thaganing criticism sibu yam positive oiba mong da lowe na tapi bani yam ngai ji makha ta bada khoina loisalak pada haijaba tare hogala iba model singda Jessica gumna khoi winner am oinaba mayamna sakhangnaba changchalakpa journey sida Jessica gumna oiba ngamnabagi damakta hogala iba singda kari kari haibini hogala iba singda ina haijaning baje first noina bu tauge oige khangragadi ninghanaba lebigano honaba lebigano aduga oidaba yade haibasiki MC maga lebiyo adu argadi pumnamak mai pakani hena khalle aduga overall discipline fazana maintain to hanjaninge aduga oja guru masak khangbiba masak naina chatbiba adu yamna darkar oi haisani yam nungai ji Jessica na akhoi chilaba matam ka kaithokpiduna akhoi studio da lengbirakuna akhoi ngasi gi thoram masibu mapung phan biba akhoi wari watai sanabagi tanjam bibiba thagachari tom tv bu su Jessica la shramna deki mati thagachari ngasi special program asi matang ngasi da loishinjari yengbiri ba khwai kibik tagi kainana ba thangni jari pinabirasi